ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕ ꯃꯣꯔꯣꯛꯅ ꯁꯤꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟ ꯑꯣꯏꯅ ꯊꯣꯡꯉꯛꯑꯒꯦ ꯀꯨꯀꯔꯗ ꯐꯖꯅ ꯉꯧꯔꯅꯤ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄꯒ ꯈꯔ ꯀꯥꯝꯍꯟꯒꯦꯕꯀꯣ ꯁꯟꯅꯤꯅ ꯊꯣꯡꯕ ꯍꯧꯔꯛꯑꯒꯦ ꯃꯁꯛꯁꯤꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯧꯔꯤꯅꯦꯕꯀꯣ ꯁꯤ ꯀꯨꯀꯔꯗ ꯀꯥꯝꯗ꯭ꯔꯤ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯃꯁꯥꯟꯅ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯗꯨꯗꯤ ꯃꯣꯁꯄ꯭ꯂꯦꯅꯤ ꯃꯗꯨꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 200ꯁꯨ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ 200 ꯑꯃꯁꯨ ꯐꯪꯗꯣꯏꯅꯦ ꯄꯨꯟꯅ 100 ꯐꯪꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯣꯁꯄ꯭ꯂꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ iPhone 16 Pro Max ꯐꯪꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯔꯦꯐꯔ ꯇꯧꯕ ꯈꯨꯗꯤꯡꯒꯤ 1,200ꯁꯨ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒ ꯕꯔꯊꯗꯦꯗ 2,200ꯁꯨ ꯐꯪꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯃꯤꯁ ꯇꯧꯕꯤꯒꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯃꯁꯥꯟꯅ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯞꯇꯥ ꯑꯃꯗ ꯂꯥꯛ ꯍꯦꯟꯅ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯃꯦꯠꯁꯇ ꯁꯤꯅ ꯀꯥꯅꯤ ꯁꯤꯅ ꯄꯣꯅꯤ ꯍꯥꯏꯅꯔꯒ ꯄꯩꯁా ꯇꯥꯟꯕꯁꯨ ꯌꯥꯒꯅꯤ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤꯗꯤ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯄꯦ ꯐꯣꯟ ꯄꯦ ꯑꯦꯅꯤ ꯕꯦꯡꯛꯇꯒꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ ꯂꯤꯡꯛꯇꯣ ꯑꯩꯒꯤ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯃꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯔꯤꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ 50K ꯌꯧ ꯒꯤꯞ ꯑꯋꯦ ꯃꯆꯥ ꯑꯃ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯁꯤ ꯌꯧꯕ ꯉꯝꯖꯔꯤꯅꯦ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯁꯟ ꯊꯣꯡꯕꯅꯦ ꯁꯟ ꯊꯣꯡꯕ ꯄꯥꯝꯕ ꯃꯌꯥꯝꯒꯤꯗꯃꯛ ꯑꯗꯨꯒ ꯀꯨꯏꯔꯦ ꯁꯟ ꯊꯣꯡꯕ ꯆꯥꯗꯕ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯁꯟ ꯊꯣꯡꯕꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨꯀꯣ ꯆꯥꯔꯛꯑꯒꯦ ꯁꯟꯁꯤꯗ ꯍꯦꯛꯇꯅꯦ ꯁꯟ ꯑꯣꯏꯅ ꯇꯣꯠꯈ꯭ꯔꯗꯕꯅꯦ ꯉꯁꯤꯗꯤ ꯁꯟꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯕ ꯉꯝꯃꯦꯍꯦ ꯆꯥꯛ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯋꯥꯎ ꯁꯟ ꯂꯚꯔꯁ ꯃꯌꯥꯝꯒꯤ ꯕꯤꯐ ꯁꯟꯁꯥ ꯊꯣꯡꯕ ꯃꯌꯥꯝꯒꯤ 하와 산 통지 좀 하고 있을 거예요, 광자가. 모록 사례해 모록 미암지용 모록도
ꯂꯣꯏꯔꯦ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯇꯤꯁꯨꯁꯦ ꯁꯤꯔꯣꯏ ꯅꯞꯀꯤꯟꯁꯇꯨꯅꯤꯀꯣ ꯁꯤꯔꯣꯏ ꯅꯞꯀꯤꯟꯁꯀꯤꯗ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯆꯕꯗꯣ ꯑꯁ ꯃꯣꯔꯣꯛ ꯁꯥꯕ ꯁꯤꯔꯦ ꯍꯥꯏꯕ ꯁꯤꯡꯖꯨ ꯁꯟ ꯍꯥꯎꯕꯁꯤ ꯑꯁ ꯃꯣꯔꯣꯛꯁꯤꯗꯤ ꯀꯔꯥꯏꯗꯩꯅꯣ ꯃꯣꯔꯣꯛꯅ ꯁꯤꯔꯦ ꯁꯤꯡꯖꯨꯗꯩꯁꯨ ꯃꯥꯜꯂꯦ ꯁꯥꯕꯁꯤ ꯃꯌꯥꯝ ꯑꯩ ꯃꯣꯔꯣꯛꯅ ꯁꯤꯔꯦ ꯀꯞꯄꯦ ꯍꯥꯏꯕ ꯁꯤꯡꯖꯨ 마루. 아, 우무럭 좀 무럭 잘 간다. 뭐 시래 시래봐. 모록나 하더라. 사바나 시래. 깝깝나 자르게.
ꯁꯤꯡꯖꯨꯁꯨ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ. 우물어. 샌디 슈마나 비스 masa masa 톱신 하와. ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯩ ꯃꯣꯔꯣꯛ ꯁꯥꯕꯅ ꯁꯤꯔꯦꯕꯀꯣ. ꯈꯅꯥꯎꯁꯦ ꯂꯣꯏ ꯁꯥꯔꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ.